Manipurgi Governor Ajay Kumar Balana numit 8 ki manungda ching amasung tampakta illegal oina pariba khulaising surrender tongnaba khanganduna lamdam masida santi puraknaba honagani amadi chingkhong sinyada leiba miyoising amadi relief camp ta leiriba sing ngak senduna santi lehengani haina miyamda thajaba pikraba matung ngarang arambai tengolgi thongmi sing hek khulai sinabaga ngasi Imphal East District ke manung chena leiba Kongba Maru Laiphamlen da maitai singna lai khurumba chappada Kuki Singna nongmai kaptharaktuna etek Chatharakhiba adubu Yaningdaba Phongdoktuna Wangoi apunba maira paibi wakan mifam phamduna Yaningdaba Phongdokre saruk yakhibi Wangoi apunba maira paibigi secretary Sagolsim Asana Phongdokhibada Governor na kari action lakhotkatoribano miyamgi damak mahakna kadai fawal lep pangamgutoribano khulai he khutsinakhibaga Kuki Singna nongmai kaphalakliba asi Governor masamakso maitai singbu hananaba plan sinbada yaurabra haibduna miyamda asingba haibiyo karigumba Governor na miyamda ngak senba ngamnoidaba made lamhen tuhenba Kuki singi mathakta action amata laukhatpa ngamnoidaba oiragade khulai surrender tau haibiraklanu hanagumna aikhoi ngamnanaba adum ngakcherage haina mahakna makhatana phongdokhe khoi ngasi maira paibina phami singarang ngahan kuitari numit 8 ni manungda khulai surrender tau peace pubirakani nungai hangani hanagi mawongda pulapna shanti purakani na thajaba kaya ama pidana akhoi mayam si adumaina namthak tawda nungai halagadawni peace puragadawni relief camp da laiba awana tariba mayam si su halalmagi mawongda ngangbiraga phajana thambirani khoi se yam thina secure ina thambirani hairaba matungda ngarang akhoi de surrender angang si surrender tawkhre hainabagi matungina promise ngaknare ngarang tawkhibaga hek nonganbaga ngasi maitai lai khoiramjabada kapthabiriba sigi akhoi panbiriba governor sina kari action lokhat bidorimno akhoi gi damakta mana kayam lepiraga akhoi gi thawai kanbigadoino irap laptana si Imphal mayon yokhalakadore kapisi sigi damakta kari action lobiraga akhoi kari kanbigadore natragana governor masamaksina su akhoi de hatpibagi plan sinbirira sengna haibiro natragadi khulai surrender tau ama tau adu tau haibiranu thadokbiro khoida akhoi na ngamba ngakserake hanagumna akhoi su akhoi gi kaino singakpike ngamoidabo eragadi hanbigro chatbigro lengbigro laibiranu sida sigatane akhoi na haijaningise isana haidokhiba wado ngakpiyu yam thuna tawraiba mathong oktaba thabak tawraiba mi do adugi mathakte action thuna lokhatpiyu